mi khara MLA tara mukse masi representation da yaw bang amoi do bagi adu ma mi lei na hayeba masi da akhoi gi mi khara na mu kari idea putor ke bu hojik lei ba government se BJP gi masi da muslim am yaw de hanadi kano muktar na bas lerami ko na bi lerami ari gi manipur da governor ramba nasma hetubla lerami mo chahi humdanga suri habagi ohen kite adu entire central cabinet tafu अखोगी यूनियन मिनिस्टर अम्बो यावदबसे अदुम लेरिसिनेबो अदि इंडिया की पॉपुलेशन 14% लेबदुसु अदुम करेमते यावदना गवर्नमेंट अम रन तौरेबो तंजागी लेतबनेबो हादि मसिगी से तंजासे हाना कनोगी मतमदा मिनिस्टर अमनि दुम यावे कनोगी अटल बिहारी वाजपेयी मतमदा अदुना मखोइना हारिबा पैरामीटर म्यामसे मसि इको इकाई रेबो मसाना तौबददि मुस्लिम बो यावदे इवन अदुदि हेंदोक्तना मोइना पीरिबा टिकेट से हंडक पीबा बीजेपी की हंडक इलेक्शन की टिकट ता मुस्लिम अमता यावदे क्रिश्चियन अमता यावदे सिख अमता यावदे अदुना ताकपदि मदुदि मागी कंडीशन दुगी मतांग ननी मणिपुर दा मोइना एमएलए खरा ओइबा यारोइदबनि नोइ सेमन्द्रिने ना हाइबगी एलेबाई मसिगी तोक्सनबसे मसि अखोइना हाइना तोक्सनबनि सिनेबा करिगुनो हाकांदा मतम अमदा चंगबा यादे हाइबसु मतमना चंगबा यारकदोरिबनिना करिगि दमकता अमा मुहाई तार लेबसे मसी असोइबा अममुक लई हाइबसिनेबा अदुगा मसी जाय खतंग इलेक्टोरल रिफॉर्म सी गसाय सोमना हंबिखिबा लीडरशिप की मतंग अखोइ तामोना हागिबा अखोगी इलेक्टोरल रिफॉर्म्स की तोबसे प्रोपोर्शनल रिप्रेजेंटेशन से मसी अखोइ याम थवा यावना अखोइ आइडियोलॉजी तोक्सी आइडियोलॉजी दि मन प्रजा पुनम याय फन्ना बायना हाइगनी करमायना एमएलए ओइगनी एमएलए ओरगा करि वांगांगनी लीडर द करमायना कन्विंस तौरगा खंगन गदगे अदुगा लोसिना करी हाइरी हाइबा अदुगा थमोय सेंबा अदुगा थौना लेबा अदुगा पॉलिटिशियन पोथोकना होनमिना दरकार ले ओके मेघना देसाई अफाउबा आर्टिस्ट निको मासे लेते मा लेतबे कानसिदा नुहाई किना फोंदोरेबा मजे फोंदो कानसिदा अखोइ सिदना मु मणिपुर की अखोइ वर्ल्ड की स्टेज द लेबा तनथ्याम जों लेतेबा मसी सी कनो मक्ता पार्लियामेंट एमपी म्यानो हाइरेबा पार्लियामेंट सु नुहाइबा फोंदोकते पीएम ने सोए मसी पार्लियामेंट ताखरबने मसी हाइरकतरा ऐसे मैं एक्सपेक्ट तौबा अदु होजि फाउ करिम हाइरकतेबो मसी की मयामसिना अखोइगी प्रेमदासुम करि इंडिकेट तौके ताकान सेंटर से अखोइगी मणिपुर थुइबा मयामसे मसी अखोइगी थवाइ यावदबा अदुम कइनोमा सुम थोबा अखोइगी हेजा पोंतोंग थोंजलगा थोम लाक्चनि हेबे टाइप तो मदुना सुम तौबरा हाइबसिबगी अखोइसिना ओवरऑल चारको व्यू म लेरकांदा सोमना हंगबसिदा होजि हंगदरेसिना मणिपुर होजिक लेरिबा सिचुएशन सिदा बीजेपी सिना पियार ड्रामा फेर थमगी बाइसे अखोइ से इसाना इसाबु लेंगाक जब हाइतबा लेबा ओइन उरुंगनेबा मसिगी मरम जो खंगने मसिगी मरम दि कने द अखोइ इलेक्शन द तौरिबा मौंग से मसिना मियामगी मैंडेट फजना रिफ्लेक्ट तौदबा अखोइ मसल मनी गन पावर न कारक पसिना मियामगी अपाम कैंडिडेट हाइदु ओइदेबा हारिबा म्यूजिक जिन कारगा अमदी मखोइ वोटर मखोइ लेफ्ट हैंड राइट हैंड मैन खलिसे डेमोक्रेसी हाइबसी कुसीरासी की सरकार ने अदना कुसीरासी तौबगी कल्चर अमा मोइ मकोकते हेक्ता लाएबा लेदिबा मणिपुर चंगकपसी या वाना चंगखि हेबसे बीजेपी रियलाइज तोकम थुएबा बीजेपी ने हम तोइना हाइबसे मणिपुर द चंगकपद वाना चंगामिना करिगुंबा फर्स्ट टाइम ने माना एब्सोल्यूट मेजॉरिटी और फंगिसे सी ममांग दु एब्सोल्यूट ओइबनते श्रीमलेन सेमिदो अतोबा पार्टी ने सेमनी मदुरा फजना सेम द कांदा मयामना चैरीसे हदक हाइबसे करिनो हाकांदा पीआर थमिसे करिगिनो हाकांदा लमसिदा लेरिबा एडमिनिस्ट्रेशन जिना फजने तौबा हाइतर कांदा तौबनी सिनेबा मदुगा अमु करि हरकेदा अरुइ ताडी मसिना लेर मतुंगदा नहानेतना रायना हाइबदा मी अमा खतंग सी हाइ पीआर थमा मतुंगदा अरुइ ताडी ngasai तमोना हाइबिखिबा मी अमा खतंग सिबोय ताडी केम तौबदा ताडी पीआर कै लौथोकि नॉर्मल लाक कैगिनो हाइसे मसिदा मोइने अमु हाइरपसिना कैनो हाकांदा अखोइगी पार्टी की सेंटर जो पाइबा स्टेट जो पाइबा अमदा मेजॉरिटी सु लेबा चोंथोक चोंजिन तौखिबसु नतबा असिदा प्रेसिडेंट रूल तौबा हाइबसे याम छाथिनि काइनिङाइ ओइबा पोसक अमनि गिनीज बुक ऑफ वर्ल्ड रिकॉर्ड यावगदमना अदुगा तौबा यारोय हाई कमानिज्म कांग्रेसुनि अदुगा बीजेपी ना मु हेनब्राइन खल्ली आदगी चीफ मिनिस्टर खनगदोरिबसे आदगी खनगने हाबा सोमदगिसु यादोरिमनिको खल्ले हरगा लोगी मतुंग नदि लाकतारे तो लाकति लाकनी आदे मिस्टर तोमदिगेरी चु ओहेलु हायरगा ऑब्जर्वर अनि ने थार अनि यूनियन मिनिस्टर ओइबमा नत्रगा जन सेक्रेटरी ओइबमा कनागुम अमानी थारगा मोय मीटिंग तोहलनी थमाल संगले न प्रमाणबु वे कॉन्ट्रैक्ट लेरो
ꯑꯗꯣ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯪꯅꯅꯦ ꯃꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯑꯩꯅ ꯃꯅꯨꯡꯗ ꯈꯔ ꯎꯕꯗ ꯅꯪꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯣ ꯁ꯭ꯄꯤꯀꯔꯗꯣ ꯅꯠꯇ꯭ꯔꯒ ꯔꯥꯙꯦꯁ꯭ꯌꯥꯝꯗꯣ ꯅꯠꯇ꯭ꯔꯒ ꯍꯣꯡꯕ ꯆꯥꯎꯕꯗꯣ ꯍꯥꯏꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯍꯜꯂꯒ ꯈꯜꯂꯦ ꯍꯥꯏꯔꯒ ꯃꯤꯊꯥꯏ ꯌꯥꯜꯂꯒ ꯆꯥꯔꯒ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯗ ꯂꯤꯗꯔ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤꯒꯤ ꯂꯤꯗꯔ ꯈꯜꯂꯦ ꯍꯥꯏꯅ ꯇꯧꯗꯣꯔꯤꯑꯕ ꯑꯗꯣ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟꯁꯤ ꯍꯦꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯕꯤ ꯖꯦ ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ 40 ꯀꯥꯕ ꯍꯥꯏꯗꯣ 4 ꯂꯧꯊꯣꯛꯑꯒ 0ꯗ ꯂꯩꯍꯧꯗꯣꯔꯤꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯇꯧꯁꯤꯟꯅꯗꯅ ꯆꯍꯤ ꯊꯥ 6 ꯁꯤꯃꯁꯨ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯗꯅ ꯀꯔꯤ ꯍꯥꯏꯒꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯔꯦꯗꯤ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯃꯣꯏ ꯄꯥꯔꯂꯥꯃꯦꯟꯗ ꯈꯟꯅꯕꯗ ꯑꯩ ꯀꯨꯞꯅ ꯇꯥꯏꯌꯦꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯤ ꯐꯒꯠꯂꯕꯅꯦ ꯐꯒꯠꯂꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯈꯥ ꯁꯥꯡꯊꯗꯧꯔꯤꯕ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯈꯥ ꯊꯥꯅ ꯁꯥꯡꯊꯔꯒ 13ꯗꯒꯤ ꯁꯥꯡꯊꯒꯗꯧꯔꯤꯁꯤ나 ꯅꯣꯡꯉꯥꯟꯕꯗ ꯁꯦꯝꯕ ꯌꯥꯏ ꯊꯥ 6 ꯍꯥꯏꯔꯤꯗꯣ ꯃꯦꯛꯁꯤꯃꯝꯅꯤ 14ꯗ ꯁꯦꯝꯕ ꯌꯥꯏ 35ꯗ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝꯗ ꯁꯦꯝꯕ ꯌꯥꯏꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯍꯪꯕꯗꯨꯗ ꯑꯗꯨꯒꯨꯝꯕ ꯁꯦꯝꯒꯗꯧꯔꯤꯕꯗꯣ ꯃꯣꯏꯒꯤ ꯃꯔꯛꯇ ꯍꯥꯟꯅꯒꯤ ꯁ꯭ꯇꯞꯁꯤꯗꯅꯦꯕ ꯀꯦꯒꯦ ꯃꯌꯥꯝꯁꯤ ꯃꯔꯛꯇꯅꯦꯕ ꯍꯥꯟꯅꯒꯤ ꯏꯆꯥ ꯏꯅꯥꯎ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯅ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯑꯃ ꯀꯅꯥ ꯊꯣꯔꯛꯀꯅꯤ ꯊꯣꯔꯛꯄꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦꯀꯣ ꯑꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇꯞ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯍꯣꯏ ꯈꯤꯇꯪ ꯐꯕ ꯑꯣꯏꯔꯛꯄ ꯌꯥꯕꯗꯤ ꯀꯔꯤꯒꯤꯅꯣꯗ ꯃꯣꯏꯒꯤ ꯐꯦꯚꯔꯒꯤ ꯋꯥ ꯅꯠꯇꯦ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯁꯛꯑꯦ ꯍꯥꯏꯔꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯀꯅꯦꯕ ꯁꯤ ꯃꯣꯏꯒꯤ ꯆꯠꯅꯕꯤꯅꯤꯀꯣ ꯕꯥꯏ ꯋꯦ ꯑꯣꯐ ꯀꯟꯚꯦꯟꯁꯟ ꯍꯤꯃꯥꯆꯜꯗ ꯀꯗꯥꯏꯗ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯋꯥꯁꯛꯑꯦ ꯍꯥꯏꯔꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯅꯥꯕ ꯌꯦꯛꯄ ꯃꯄꯥꯟꯗ ꯆꯠꯇ꯭ꯔꯒꯗꯤ ꯃꯥ ꯌꯥꯎꯅꯦꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯔꯤ ꯃꯟꯇ꯭ꯔꯤ 4-5 ꯌꯥꯎꯅꯤ ꯕꯤ ꯖꯦ ꯄꯤ ꯔꯨꯔꯦꯜ ꯏꯁꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ 10 ꯄꯨꯂꯞ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄꯗꯨꯗ ꯈꯔ ꯂꯥꯎꯊꯣꯛꯇꯅ 10,000 crore ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄꯤꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟ ꯁꯦꯝꯃꯅꯤ ꯀꯛꯆꯤꯡ ꯁꯦꯝꯃꯅꯤ ꯏꯝꯐꯥꯜ ꯁꯦꯝꯃꯅꯤ ꯑꯗꯨꯗ ꯇꯧꯔꯅꯤ ꯃꯩꯇꯩ ꯑꯁꯤꯗ ꯂꯩꯕ ꯌꯥꯍꯜꯂꯅꯤ ꯀꯨꯀꯤꯅ ꯑꯃꯨꯛ ꯇꯝꯄꯥꯛꯇ ꯂꯩꯕ ꯌꯥꯍꯜꯂꯅꯤ ꯀ ꯍꯥꯏꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯇꯧꯔꯦꯔꯒ ꯑꯗꯨꯃꯛꯇ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒ ꯇꯥꯟꯅꯔꯒ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯑꯗꯨꯗ ꯃꯣꯏ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯀꯩꯅꯣ ꯇꯧꯀꯥꯟꯗ 85 ꯀꯟꯇ꯭ꯔꯤꯁꯇ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯅꯠꯇꯕ ꯏꯁꯝ ꯁꯝꯅ ꯑꯥꯔꯖꯦꯟꯇꯤꯅꯥ ꯇꯧꯏ ಶ್ರೀಲಂಕಾ ꯇꯧꯏ ꯕꯦꯜꯖꯤꯌꯝ ꯇꯧꯏ ꯖꯔꯃꯅꯤ ꯇꯧꯏ ꯑꯥꯌꯔꯂꯦꯟ ꯇꯧꯏ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯁꯨꯝ 1947ꯗꯒꯤ ꯍꯧꯔꯛꯄꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯏꯂꯦꯛꯁꯟ 53ꯗꯒꯤ ꯁꯨꯝ ꯍꯧꯔꯛꯄꯁꯤ ꯀꯥꯟꯗ ꯃꯁꯤ ꯁꯨꯝ ꯍꯧꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯐꯕ ꯈꯜꯂꯛꯇ ꯇꯥꯔꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯝꯕ ꯃꯇꯦꯛꯁꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯑꯦꯃꯦꯟ ꯄꯪꯇꯧꯗ ꯇꯧꯋꯦꯕ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯇꯝꯒ ꯆꯥꯟꯅꯕꯗ ꯑꯩꯈꯣꯏꯗ ꯍꯥꯏꯅ ꯊꯥꯏꯅ ꯐꯥꯎꯟꯗꯤꯡ ꯐꯥꯗꯔꯅ ꯏꯔꯝꯃꯦꯅ ꯇꯧ ꯇꯥꯔꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯁꯤꯁꯇꯦꯝꯗꯨꯗ ꯌꯥꯝ ꯍꯩꯈꯤꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦꯕ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯗꯤ ꯄꯔꯤꯈꯥꯁꯤ ꯁꯦꯝ ꯑꯦꯛꯖꯥꯝꯁꯦ ꯑꯩꯅ ꯍꯟꯖꯟ ꯊꯥꯗꯩ ꯂꯥꯏꯔꯤꯛ ꯄꯥꯗꯁꯨ ꯆꯠ ꯌꯥꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯏꯂꯦꯛꯇꯣꯔꯦꯜ ꯁꯤꯁꯇꯦꯝꯁꯦ ꯀꯨꯏꯅ ꯃꯁꯤꯗ ꯇꯧꯔꯛꯑꯒ ꯍꯟꯖꯟ ꯑꯣꯏꯕ ꯌꯥꯅꯕ ꯁꯨꯝ ꯀꯩꯅꯣꯝꯃ ꯁꯨꯝ ꯁꯥꯟꯅꯔꯛꯄꯅꯤꯅ ꯔꯤꯐꯣꯔꯝꯁ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯦ ꯅꯦꯁꯅꯦꯜ ꯀꯟꯁꯦꯟꯁꯁ ꯆꯪꯉꯤ ꯃꯅꯤꯄꯨꯔꯒꯤ ꯃꯊꯟꯇ ꯌꯥꯗꯕꯅꯤꯅ ꯃꯗꯨꯅ ꯍꯥꯏꯐꯦꯠ ꯊꯝꯖꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯊꯝꯕꯁꯤꯗ ꯑꯃꯨꯛ ꯏꯁꯨ ꯑꯃꯒ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯍꯥꯏꯕꯁꯦ ꯕꯤ ꯖꯦ ꯄꯤꯅ ꯊꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯌꯥꯝ ꯇꯣꯏꯅ ꯃꯤꯁꯌꯨꯁ ꯇꯧꯋꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯅꯗꯕ ꯒꯣꯔꯃꯦꯟꯁꯦ ꯍꯦꯛ ꯂꯧꯊꯣꯛꯄ ꯀꯥꯟꯗ ꯃꯥꯅ ꯊꯝꯖꯟꯕ ꯃꯦꯛꯁꯤꯃꯝ ꯅꯝꯕꯔ ꯑꯣꯐ ꯇꯥꯏꯝꯁ ꯊꯝꯕꯁꯦ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅꯦꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯊꯝꯕꯁꯦ ꯃꯅꯤꯄꯨꯔꯁꯤꯅ ꯔꯦꯀꯣꯔꯠ ꯑꯣꯏꯔꯦ ꯏꯟꯗꯤꯌꯥꯒꯤ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯇꯥꯕꯅꯤꯀꯣ 1967ꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯣꯏꯔꯦꯡꯒꯤ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯈꯤꯕꯅꯦꯅ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯐꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯊꯝꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯐꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯪꯊꯝꯗ ꯊꯝꯃꯦꯕ ꯑꯗꯨꯒ ꯃꯁꯤ ꯊꯝꯕꯁꯤꯅ ꯃꯇꯝꯗꯨꯗ ꯑꯗꯨꯁꯨ ꯋꯥꯔꯤ ꯇꯥꯕꯅꯤꯀꯣ ꯃꯊꯪꯗ ꯅꯨꯃꯤꯠ 12ꯈꯛ ꯃꯅꯤꯄꯨꯔꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯑꯃ ꯌꯥꯎꯈꯤꯕ ꯄꯥꯕꯨꯡ ꯊꯝꯕꯧꯒꯤ ꯃꯇꯝꯗꯨꯗꯗꯤ ꯁ꯭ꯄꯤꯀꯔꯁꯦ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯃꯊꯪ ꯇꯧꯀꯥꯟꯗ ꯉꯁꯥꯏ ꯇꯥꯃꯣ ꯑꯅꯤꯅ ꯊꯝꯕꯤꯈꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔ ꯃꯇꯝꯗ ꯄꯤ ꯑꯥꯔꯁꯦ ꯊꯝꯃꯣ ꯍꯥꯏꯕꯅꯦꯕ ꯑꯗꯒꯤ ꯁꯨꯝ ꯆꯈꯠꯂꯛꯄꯁꯤꯅ ꯀꯩꯅꯣ ꯁꯔꯀꯥꯔꯤꯌꯥ ꯀꯃꯤꯁꯟꯅꯁꯨ ꯍꯥꯏꯔꯦ ꯃꯤꯁꯌꯨꯁ ꯇꯧꯒꯅꯨ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯜꯂꯨ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯦꯁ ꯑꯥꯔ ꯕꯣꯃꯥꯏ ꯀꯦꯁꯀꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯤꯁꯌꯨꯁ ꯇꯧꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯂꯩꯀꯥꯟꯗ ꯕꯤ ꯖꯦ ꯄꯤꯅ ꯐꯅ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯍꯥꯏ ꯀꯥꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ 2016ꯗ ꯎꯠꯇꯔꯈꯟꯗ ꯄꯤ ꯑꯥꯔ ꯊꯝꯃꯦ ꯑꯣꯇꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯂꯤꯗꯔꯅ ꯃꯣꯗꯤꯅ ꯄꯥꯟꯕꯅꯤ ꯕꯤ ꯖꯦ ꯄꯤꯅ ꯄꯥꯟꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯕꯤ ꯖꯦ ꯄꯤ ꯍꯥꯏꯅ ꯂꯥꯎꯗꯦ ꯃꯣꯗꯤ ꯇꯥꯟꯕꯨ ꯐꯅ ꯅꯨꯡꯉꯥꯏ ꯃꯣꯗꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯕꯤ ꯖꯦ ꯄꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯠꯇꯅ ꯃꯣꯗꯤꯒꯤ ꯃꯥꯌꯣꯛꯇ ꯁꯥꯔ ꯑꯗꯨꯝꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯉꯝꯃꯣꯏꯕ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯁꯤ ꯊꯣꯛꯍꯟꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ
politics se kalmai to ko te ge de aina ozan te ko aina hena khang hai ban te politics sai du leipang ngak lon hai ban leipang ngak lon du di lo da ngak ka do ri mi lo du khang da na sanjay na ha ma so ai su praja ni yaram ni na kar ga di che for example matang hai ge na judiciary ne legislature ne executive ne judiciary si di lo ge arana hui ba tor pa da to do sing chi di qualification ma thamme ba at least llb o ge dam ni adu nang khang ga dam ni lo Haiba में थम्मे अब एजुकेटिव तो सो IAS IPS मैं हम चिना सासों से कर मैं तो गुनी एडमिनिस्ट्रेशन की लंबी से अच्छी खंगल लेबा लेजिस्लेचर दी संसद में मुझे ओहन में यह लेबा कोई की कॉन्स्टिट्यूशन दा सोई लिप से अदुना संसद ना हादुना संसद में तो वाई नुहन में गवाना ते करीम खंगल खंगदबा दुबहुदा मंत्री और कांदा बुरोक्रेट ना चीफ सेक्रेटरी ना माय पर्सनल सेक्रेटरी ना मैं खकदौरिम ने अब अदुबु पावर दला अबनी ना ममंगैदा ता थोंगम गाइन लेरमी सेक्रेटरी अदु या हल्लु ने गा है सा मस्ती यारो ने रे मंत्री ना हाइबनी यारो हाइबगी पोट असी लापनी ना sorry ming palu dulala aduna adugumagi mantri markta okay even tribal administration da tribal na to bude tum yauda khangda bani ka habi pochi sinare eba mar ki hoji ki du lakche dinga jokko mayam na haiba se manipur si ka pahalgam ga haiphet mane aduna manipur gi sisu kar gi thwa yaubi dino aduna manipur su chatpiu chatriba sangdra su mi thabiu si am toina haiba adubu ta sengna sungsang sangdabra hadi prime minister ji parliament session manung da 5 nation tour chalui England chalui ko aduga akoi gi madugi chalurba matung parliament matung sida wakan gra hongbra ai be ngasi je ngai raga lei bne ngasi la ngai raga lei bisina kari no ha kanda ngasi se prime minister se akoi gi saturday sunday se parliament se suti lei bani na chakal le ngasi baranas ta magi hanagi mai constitution chale chaloga 2200 rupees muki project lakthoe baranas da ngasi se yam pesani ko aduga yam chakal adi aduga hospital adu yam hay aduga pahalgam gi operation sindur da like da ba mayam du revenge lore haina hayeba hojik su khoi gi top leiba mayam se manipur gi asokpa gi manipur gi nuai ta ba se hojik pho dum pandri ba sina khoi awa ba gi ke le ko adagi adugi like marak sida nahan se khoi gi